Ahanbada maruoiba pau. Delhi thabak tawduna leibi Bisnupurdagi Priya Lakshmi Kaubi Meitei Lesabi ama chingnaningai oina siduna leiramle. National Highway sing athupa matamda hangdoknaba su chatnariba Kuki militant singna pairiba aina yadaba khutlai sing phagatnaba Governor da takslamle haina RK Imona phongdokhre. Facebook yengsinba loop semkhre warip manga lauduna thabak oina paikhatlakadauri. Kuki Taba Mafam Singda Meitei Changba Yaroi Haiba Kuki Singgi protest Ngasidagi Amuk CHANGSINBA HOUKHRE. PM Modi Manipur da laktrabasu yumthangnariba Assam dadi lakadauri. Governor Ajay Kumar da mai pakna pangthokiba anti-insurgency operation singi matangda paudamkhre. Inglisingani kunhumdoigi June kunmathoida kwaktada IED pokhai hanbada chenaba miyoi amasu NIA na fagatpa ngamkhre. Delhi da thabak tawduna leibi Bisnupurdagi Priya Lakshmi Kaubi Meitei Lesabi ama chingnaningai oina siduna leiramle. Bisnupur district ngaikong sifaidagi chahi kunmathoirom surabi Meitei Lesabi ama Delhi gi Maharani Bag manakta chingnaningai oiba maongda siduna leiramle hairi. Leikidrabi nupi macha adugi maming Khangimam Priya Lakshmi apokpa Khangimam Jadumani kawi hairi. Hauzik faubada chingnaningai oiraba misi adugi chapchaba maram khangba ngamdri. Thodok adugi matangda Sunlight Colony Police na thizinbagi thabak chathaba hokre. Delhi Police ki pauna hai ngasi ayu pung 3 makhai taramdai adwaida South Delhi gi Maharani Bag manaki Gupta Store manakta nupi amagi asiba hakchang tadun leire haina manak nagpamiyoi singna police control room da phone taraktuna khangalakpadagi police ki kangbuna mafam aduda changsinduna yengsinkibani hairi. Pau asna makha taribadi leikidrabi Priya Lakshmi mamang chahi Englishingani kunmari gi October thada Delhi da lakpaga loinana Kilokari gi 3rd floor gi house number C43 da rent lauduna leibani. Mahaka Merina Kaubi amaga ka aduda puna leiminabaga loinana makhoi animak Noida da base tawba Energizer BPO da puna thabak tawminabani haiba khangba ngamle hairi. Mahak matau karamna leikidabano haina chapchaba khangba ngamdrabasu thodok adugi matangda fangba atoppa paugi matung inna mahak na leiriba building adugi ahum suba floor dagi songthaduna sizabani haina Delhi Police na di phongdokhre hairi. Leikidrabi Priya Lakshmi dagi suicide note amasu fangli haina powers na makhatari. National Highway sing athuba matamda hangdoknaba su chatnariba Kuki militant singna pairiba aina yadaba khutlai sing phagatnaba Governor da takslamle haina RK Imona phongdokhre. Ministry of Social Justice and Empowerment Government of India gi senthang makhada Directorate of Welfare of OBC and SC na saba GP Women College Imphal gi OBC Girls Hostel ngasi sagolban AC gi MLA RK Imona ribbon kaktuna sangakhre. College asigi Girls Hostel sangabagi tharam asigi mari lenana MLA RK Imona paumi singda phongdokhibada India asi democracy chatpa leibak amani maduna Manipur da hauzik PR sasan leiriba asi ruling amasung opposition animak na popular government ama lehanba soidana pamramgani haina khalli. Ngarang su Manipur gi governor ga BJP gi MLA kharaga unaba matamda lamdam asida popular government ama lehanabagi matangda taksinki. Hawkhiba March 9 da National Highway number 2 Imphal Dimapur lambida free movement tawhangani haiduna Union Home Minister na lauthokhiba adu thabak oina pangthokpa ngamkhide. Maduna Manipur da mahausa gi fivam da hanjilaknaba santigi wari sanaduna National Highway sing apanba amata leitana mahausagum chathok chasin yahanbinaba thabak paikhatpiu hainasu Governor da taksilam khiloinana Governor na su thabak oina pangthoknaba yamna kana hotnari haiba wafamsu MLA sing da phongdorakhi haiba wafamsu paumi sing da thamki. MLA RK Imona paumi sing da phongdokhibadadi PR lengak asina aina yadaba nongmai sing lokhatnabagi thabak paikhatlagliba si thagatningai ni. Adubu Kuki militant khara na ngarang nahal nongmai yalaga salai taret ki firalda thawai usitaba utpagi video ama thagalakhiba adu yaningde. Aduga chingda suspension of operation tawnariba Kuki militant group singna aina yadaba nongmai sing sizinariba asi athuba matamda phagatpiu. Matungda amuk hana tawhandana basu Governor da taksilamki. Governor gi maikaidagisu faba yaba khulai sing phagatle makhatana phagatkani haiba wafamsu phongdorak. RK Imona makhatana paumi singna phongdorakhibada Governor ga unaba aduda hauzik Manipur gi laifamlen kayada miyamna changduna lining laison tawba yadaba asi athupa matamda thabak lokhatpiduna maning tamna lai khurumba yahanbinaba wafam Governor gi mafamda thamlamki. Maduda Governor na su lokhatpa yaba thabak sing lokhatnaba khanari haiba wafam phongdorakhi. Makhatana state asida popular government ama lehanaba state asigi praja miyam amadi central government ka tanaraga negotiate tawnaraga state asigi miyam punna mahausagum nungsijanana leminanaba state asigi issue sing haibadi border fencing khabagi wafam thabak oina paikhatpal loinana hauzik irang asna maram oidna relief camp sing da changjafam loduna leiriba IDP sing masa masa gi mayumda hanjil hannabagi thabak paikhatpinabasu Governor gi mafamda taksilamki hainasu paumi singi mafamda MLA asinang phongdokhi. Ngasi GP Women's College ki nauna saba Girls Hostel sangabagi tharam adu college asiki principal Professor N Rajena tharamapu oiduna pangthokhi. Sangabagi tharam aduda Imphal Municipal Corporation gi Ward number 7 gi cooperator RK Jiten Singh, Ward number 10 gi cooperator Salam Tiken Singh,
Ward number 3 gi cooperator H Nutan Chandra amadi Ward number 4 gi cooperator Arun Kumar na chingbana akhanaba mithung lensin oina saruk yaki. Thorongba mari ledana RK imona haikibada arapadagi mahi tamba lakpa mahiroi singidamak sangariba hostel asina yamna khudongchaba oiragani haibada haimanba thokloi. Nupi khaktagi oiriba college asigi mahiroi singidamak yamna chawthokchai. Mahiroi oiringai matamda matam manghandana pandam amagi makhada hotnagadabani haiba wafamsu phongtokhi. Facebook yengsinba loop semkhre. Warep mga lawtuna thabak oina paikhatlakadauri. Nupi oibi kharena social media platform singda khunai asibu chenthaba yaba amadi yengbada nungaitaba post kaya thagaliba asibu wakhal kaminanaba amadi lamdam asida leiriba iche ichal singi ijatbu kandaba yadi haibagi wakhalona mangda thamlaga Facebook yengsinba loop kawba ama semkhibaga loidana warep mga amasu thabak oina pangthoknaba lawkhre hairi. Thabak oina pangthoknaba lawkhiba warep sing adudi mausingna ka henba amadi yengba nungairoidaba video sing photo sing reel sing thagalakpa yauragadi khudakta report piba yariba makai Meitei khunai chenthaba yaba video sing photo sing reel sing post thagatpidaba Assam amadi kasarda leiriba yumnak sagai olaba iche ichal kharana yengbada nungaitaba video sing photo sing reel sing post sing thagalagliba asi tawbidaba imung manung puna yengbada nungairoidaba video sing reel sing photo sing khudakta report biba amadi karigumba Facebook yengsinba lupna khangaliba wafam sing asi thausadana yengbada nungaitaba video sing photo sing makhatana thagalaglabadi maduda thorakpa afafata pumnamak isa na pujagadabani hairi. Kuki Taba Mafam Singda Meitei Changba Yaroi Haiba Kuki Singgi protest Ngasidagi Amuk CHANGSINBA HOUKHRE. Manipur gi hauzik oriba law and order gi fivam asi yenglaga Meitei singna thangjingda leiba ibutau thangjing khurumba chatnaba thorang toramba adu tokraba matung Kuki Taba Mafamda Meitei Changba Yaroi Haiba Kuki Singgi protest ngasisu makhatana amuk CHANGSINBA HOUKHRE hairi. Kuki Singgi khongjang adu Churchanpur district ki manung channa Churchanpur police station na konba New Jelengphai Kangwai amadi Foljang hairiba Mafam Singda ngasi ayuk pung 10 dagi mga fawba changsingani hairi. Panba yabadi numit kharanigi mamangda Meitei kayana moirangda leiba ibudau thangjing khurumlaba matung thangjingda leiriba ibudaugi khubam yaunaba moirangda leijuna thorang tawnakhibani. Adum oinamak hauzik oiriba Manipur gi law and order gi fivam asi yenglaga ahal lamanna piba pautaki matung inna khongchat adu tokhibani. Masiga loinana Meitei amadi Kuki haidna khaidokliba buffer zone singda security gi check-in thorangsu hanadagi hena lakhot. PM Modi Manipur da laktrabasu yumthangnariba Assamdadi lakadauri. Lamdam asida thokliba lal asi chahi ani faraklabasu Bharat ki Prime Minister Narendra Modi na lamdam asida amutang lakpinaba lamdam asiki miyam amadi political parties singi maikaidagi kayarak haijakhrabasu ngasi fawba laktri. Chahi asigi September 9 da Assam lengakna sinduna pangthokadauriba Bharat Ratna Dr. Bhupen Hazarika gi birth centenary celebration da athoiba mithunglen oina saruk yagani hairi. Hiram asiga mari leinana Assam gi Chief Minister Himanta Biswa Sarma New Delhi da Prime Minister ga unaduna formal oina invitation khusinakre hairi. Pau asina hai Prime Minister gi Assam khongchat asida Assam gi bioethanol plant sangabaga loinana infrastructure project ani gi foundation stone yungbaga loinana Guwahati Ring Road Darang Medical College and Hospital gi project singsu sanganaba pantam. Governor Ajay Kumar da mai pak na pangthokhiba anti-insurgency operation singi matangda pautamkhre. Security forces singna irang mayok nariba Manipur state asigi tongan ba strategic location singda mai pak na chathakiba anti-insurgency operation singi matangda Manipur gi Governor Ajay Kumar Bhalada Raj Bhavan Imphal marik chumna paudam sing tamkhre hairi. General Officer Commanding in Chief Eastern Command Lieutenant General Ramchandra Tiwari ga loinana GOC Spencer Corps Lieutenant General Avijit amasung Inspector General Assam Rifles South Major General Rup Singhana ngarang Raj Bhavan Imphal Governor ga unaduna hojik Indian Security Forces singna Manipur state ta chathariba anti-insurgency operation singi matangda marik chumna paudam sing tamki hairi. Makok thongba sing aduna Governor da hojik North Eastern region maru oina irang mayok nariba sensitive border state Manipur gi security situation sing sandokna paudam ki. Spencer Corps gi miting makada Indian Army, Assam Rifles, Manipur Police, CRPF, BSF amasung ITBP singna Manipur gi Churchanpur, Bisnupur, Imphal East, Imphal West, Kakching, Jiribam, Kangpopi District singi Chingnaba Mafam Singda anti-insurgency operation sing chathaduna lakli. Officer sing aduna Manipur da chathakiba anti-insurgency operation singda lalholup singi masing yamlaba kadar sing faba ngamkhre amadi tongan ba makhalgi khutsukhulai nongmai maru grenade sing warlike store sing leptana chatharakpa operation singda fagat pangamle haina Governor da pautamki hairi. Inglising ani kunhumdoi gi June 18 da Kwakta da IED pokhai hanbada jenaba miyoi amasu NIA na fagat pangamkhre. National Investigation Agency NIA na Inglising ani kunhumdoi gi June 18 da Kwakta da leiba culvert amagi mayada SUV gari amada IED fit tawduna pokhai hankiba thodokta chenaba ahum suba accused ama Bisnupur district tagi fagat pangamkhre hairi.
NIA na mayumdagi faraba miyoy adugi maming MD Islamuddin Khan kawi Bisnupur District dagini. Mahak hawkiba sagol sa numita NIA gi team amana faraba matung Special NIA Court tangarang puthoklaba matung numit 8 ni gi judicial custody remand lauthaduna mahaki mathakta makha taba investigation sing jathaba Hwkhre hairi. Official oiba paun hai ngarang NIA na faraba MD Islamuddin Khan asi tharaga thodok aduta chenaba miyoy ahum NIA na fagat pangamkhre. Inglisingani kunhumdogi October 18 da thodok asiga mari leinana Churchandpur district tagi Saimilon Gangte chahi nifunithoi amasung Bisnupur district tagi MD Nur Hassan Elias Tomba chahi 38 fabangam khibani. MD Islamuddin Khan mamangda magistrate ta mahaki oiba confessional statement piraba matung mahak court na ngakpi khiba leikhre. NIA na faraba miyoy asi Inglisingani kunhumdogi June 18 da Bisnupur district ki Kwakta police station gi manung chanba Kwakta da leiba culvert amagi mathakta SUV gari amada Kuki military singnaba singna IED fit tawduna pokai hanbada pikliba angang ani yauna miyoy ahum asok apan nang kiba thodok ka mari leinaba ngaktani hairi. Thodok asi state government na Ministry of Home Affairs ki ayaba lawduna thigat hanabagi damak NIA da sinakhibani. Tungda NIA na case asi pairaba matung thigatuna charge set sing accused singi mathakta section 4 of the Prevention of Damage to Public Property Act 1984 section 120B 326 307 435 of the Indian Penal Code IPC section 16 and 18 UAP of the unlawful activities